ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯝꯕꯦꯗꯀꯔ ꯚꯕꯟ ꯕꯤ ꯑꯥꯔ ꯑꯝꯕꯦꯗꯀꯔ ꯚꯕꯟ ꯑꯩꯈꯣꯏꯒꯤ ꯖꯟꯇꯦꯋꯥꯂꯥ ꯅ꯭ꯌꯨ ꯗꯦꯜꯂꯤꯗꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯥ ꯃꯄꯥꯁꯤꯡꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯆꯥꯁꯤꯡꯕꯨ ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯆꯦ ꯃꯆꯟꯁꯤꯡꯕꯨ ꯑꯗꯨꯒꯨꯝꯂꯕ ꯆꯥꯛ ꯀꯧꯔꯒ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯁꯤꯟꯖꯔꯤꯕ ꯀꯩꯅꯣꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯍꯌꯦꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯔꯦꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯕꯥꯇꯣꯟ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯥꯟꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝꯃꯛꯈꯤꯕ ꯀꯃꯤꯇꯤ ꯒ꯭ꯔꯨꯞ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯠ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯊꯥꯗꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛꯀꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯄꯥꯟꯒꯤ ꯑꯇꯣꯞꯄ ꯈꯨꯟꯅꯥꯏꯒꯤ ꯌꯥꯅꯕ ꯆꯠꯄꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯚꯤꯅꯦꯟꯇ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯤ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯂꯥꯏꯅ ꯄꯤꯔꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯕꯖꯥꯔꯕ ꯇꯧꯅꯅꯕ ꯑꯗꯨꯒ ꯏꯆꯦ ꯏꯆꯜꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯔꯦꯁꯄꯦꯛ ꯇꯧꯅꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤꯕꯁꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯊꯕꯛ ꯄꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯆꯤꯜꯂꯤ ꯑꯩꯅ ꯑꯇꯣꯞꯄ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕꯁꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉꯒ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯃꯁꯤ ꯇꯣꯛꯑꯁꯤ ꯑꯗꯨꯒ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯐꯪꯗ꯭ꯔꯕ ꯆꯠꯄꯗ ꯐꯔꯛ ꯇꯥꯕ ꯐꯦꯃꯤꯂꯤ ꯆꯠꯄ ꯉꯝꯗꯕ ꯅꯨꯃꯤꯠꯇꯨꯗꯩꯗꯨꯗ ꯏꯆꯦ ꯏꯆꯜ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯐꯪꯗ꯭ꯔꯦꯀꯣ ꯈꯟꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯀꯧꯕ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯥꯛꯀꯧꯕꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯍꯣꯂꯤꯗꯦ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯄꯒ ꯂꯣꯏꯅꯅ ꯃꯁꯤꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯤꯒꯅꯦꯆꯔ ꯈꯣꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯆꯥꯛꯀꯧꯕꯁꯤ ꯑꯩꯈꯣꯏ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯍꯣꯂꯤꯗꯦ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯩꯈꯣꯏ ꯑꯍꯥꯎꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯥꯃꯤꯟꯅꯕꯗꯣ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯔꯦꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯒ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯅꯅꯕ ꯉꯥ ꯑꯇꯥꯎꯕ ꯑꯩꯈꯣꯏ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯧꯔꯀꯥꯟꯗ ꯉꯥ ꯑꯇꯥꯎꯕꯁꯤꯅ ꯉꯥ ꯑꯇꯥꯎꯕꯒꯤ ꯑꯇꯣꯏꯕ ꯊꯣꯡꯅꯅꯕꯒꯤꯅꯤ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯊꯦꯜ ꯇꯔꯦꯠ ꯍꯦꯟꯅ ꯇꯧꯅꯅꯕ ꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯏꯆꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯌꯦꯡꯒꯤ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦ ꯅꯔꯃꯗꯥ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯠ ꯀꯃꯤꯇꯤꯒꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯀꯣꯟꯚꯦꯅꯔꯅꯤ ꯏꯆꯦꯁꯤꯅ ꯀꯟꯅ ꯂꯤꯗ ꯇꯧꯔ ꯍꯣꯠꯅꯕꯤꯕꯅꯤ ꯑꯗꯨꯒ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣ ꯄꯨꯔꯅꯤꯃꯥ ꯌꯥꯎꯔꯦ ꯑꯇꯩ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯦ ꯁꯣꯝꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣই DMCCꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯝꯇꯪ ꯃꯌꯥꯝꯗ ꯈꯪꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯅꯄꯥꯛꯄꯤ ꯃꯔꯤ ꯁꯦꯝꯃꯤ ꯃꯌꯥꯝ ꯄꯥꯎꯖꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯦꯔꯒ ꯂꯥꯛꯄꯤꯔꯣ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯉꯟꯇꯥ ꯀꯦꯔ ꯂꯥꯛꯄꯤꯔꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯉꯟꯇꯥꯅ ꯐꯖꯅ ꯀꯦꯊꯔꯒ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯪ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯁꯣꯝꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯀꯦꯔꯒ ꯑꯩꯈꯣꯏ ꯂꯐꯨꯒ ꯏꯔꯣꯜꯂꯝꯃꯒꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯟꯅ ꯀꯩꯅꯣ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯅꯤꯁꯥꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯤꯌꯨ ꯃꯌꯥꯝ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯒꯗꯧꯔꯤꯕ ꯑꯣꯖꯥꯅꯁꯨ ꯃꯃꯥꯡ ꯆꯍꯤꯁꯨ ꯍꯣꯠꯅꯕꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯕꯤꯗꯣꯔꯤ ꯉꯟꯇꯥ ꯂꯥꯛꯄꯤꯌꯣ ꯃꯃꯥꯡꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯉꯜꯍꯟꯁꯤ
ꯑꯩꯈꯣꯏ ꯍꯦꯟꯖꯥꯡ ꯍꯥꯎꯅ ꯊꯣꯡꯖꯔꯝꯒꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯊꯣꯛꯄꯤꯔꯒ ꯁꯣꯝꯗ ꯑꯝꯇ ꯅꯤꯉꯣꯜ ꯃꯌꯥꯝ ꯄꯤꯕ ꯃꯌꯥꯝ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯍꯌꯦꯡꯁꯤ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯀꯩꯅꯣ ꯆꯥꯁꯤ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯃꯌꯥꯝ ꯃꯇꯝ ꯆꯥꯅ ꯆꯥꯔꯒ ꯆꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯁꯦꯖ ꯄꯤꯔꯦ ꯆꯥꯛꯀꯧꯕꯒꯤ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯆꯥꯛꯀꯧꯕꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯔꯦ ꯍꯌꯦꯡ ꯃꯌꯥꯝ ꯉꯟꯅ ꯂꯥꯛꯄꯤꯌꯣ ꯑꯩꯁꯨ ꯍꯌꯦꯡ ꯀꯦꯊꯔ ꯂꯥꯛꯇꯣꯏꯅꯦ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯕꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ DMCCꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯃꯥꯅ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯤꯒꯅꯤ DMCCꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯥꯎꯕꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯍꯌꯦꯡ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯗꯤꯜꯂꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯗꯤꯜꯂꯤ ꯑꯃꯁꯨꯡ ꯗꯤꯜꯂꯤꯒꯤ ꯃꯥꯏꯀꯩ ꯑꯅꯛꯄꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯔꯝꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯅ ꯃꯁꯛ ꯇꯥꯛꯆꯗꯣꯏꯁꯤ ꯑꯩꯈꯣꯏ DMCCꯒꯤ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯗꯥꯌꯤꯇ꯭ꯋ ꯀꯟꯅ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯅꯤ ꯃꯌꯥꯝ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯅꯥꯎꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯨꯝ ꯅꯥꯀꯟꯗ ꯑꯝꯇ ꯑꯗꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗꯣ ꯁꯨꯝꯗ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯗꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯆꯥꯛꯀꯧꯕ ꯑꯁꯤꯒꯤ ꯃꯦꯟ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯀꯥꯟꯗ ꯑꯆꯧꯕ ꯗꯥꯌꯤꯇ꯭ꯋ ꯂꯧꯕꯤꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯗꯥꯌꯤꯇ꯭ꯋ ꯂꯧꯕꯤꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯅꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯝꯇ ꯃꯌꯥꯝꯗ ꯍꯌꯦꯡꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯆꯦ ꯏꯆꯟꯁꯤꯡꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯆꯦ ꯏꯆꯟꯁꯤꯡ ꯗꯤꯜꯂꯤ ꯑꯃꯗꯤ NCRꯗ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯍꯌꯦꯡꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯎꯅꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯆꯥꯛꯀꯧꯕꯁꯤ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯣꯟꯂꯤꯗ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯥꯡ ꯑꯗꯨ ꯂꯧꯈꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ